Ngaranumida wairam phongkiba kangla paudagi maruba pau khada khangasalaga miyamda khudo tamjage irong makha primary madrasa da supnatagi ka amakhak leiramba thengnare PSO class 1 dagi 5 fawba leiba irong makha primary madrasa da supnatagi ka amakhak leiramba tanatana oja ani khakna chalaiduna leiramba thengnare haina Pangal Student Organization PSO na nungnang phongdoraklei Kumjali sing aniga supna Nepal dagi mahiroi asina chatharakpa afaba mahiroi puthokse afaba khunai ohense haiba campaign aduge saruk ama oina Kaksing district ki manungsa irong chesaba makha lekai de leiba madrasa asida mahiroi lup asi ki thaumi singna chathakiba yengsing khongcha amada oiram leba phibam adu thengnarakibani haire yengsing khongcha aduda saruk yakiba PSO Manipur gi Finance Secretary Yungkhaibam Ajagar na hai ZEO Zone ahum thawal ge makhada leriba Mahiroi Marfu Rom Tamba Madrasa asida oiram leba phibam asi angakpopo phibam asida Manipur lenga ki school phaga ansi mission ase cheda khaktama chatharabra haipa se singnaba fawre PSO na kumjali sing aniga sumna Nepal degi lamdam asida quality education puraknaba kholaw kaya lawrabasu matam gi lenga pairiba amade department asida leiriba achau asam khudimakna ngahaki toksinaba natana thamoi singna education bo awangba takta pukhanabagi wakhal leite haibase mayek laraba khudamnei hena ngaklibadi class asigi classroom amakha asida staff room so oiramba asine hiram asida governor mari leinaba education S amade Kaksing district ki sina thubada mi yengsangbiyo athuba matamda awat pa oja sing tharakpaga lonana school asigi awat apa khudimak pidrabadi tonga ba khongjang kaya changsilakani haina mahangna makhata na phongdoki makhatarak point editorial gi pauda miyamda khudo tamjage Manipur da changjafam lauriba refugee singna yelomi singphu bahaurakpa Myanmar wathok ka mari lainina lanjena raktuna Manipur da changjafam lauriba refugee singna lamdam asigi yelomi da khatna bahauduna phuba ngamlakliba ase matam chana logi oiba action lakhatuna pifam tokpa jerak pibasume refugee lamhen to hemba singda changjafam pibagi mathakta angamba mateng pangtuna makhoibu ngakpi sembiri pasingda onsinduna usit thawoidaba amade phujaibagi thabak chathaba haibase lamdam asigi yelomi miyamda natana lengakta singnaba thawongni Myanmar da thokliba irang asina maram oiraga Manipur da lanjenarakuna maril khulda changjafam lawduna leiriba ilege emergency na maring nupa tamthina phukibagi watho asigi matangda PR lengang na lumna lawbaga iroinana chenaba mioi adugi mathakta logi oiba action lakhatpiyu tangai phadrabadi thawdo aduda chenariba refugee sing adu maramdamda halankinaba honafam thoi thawdo aduga mari leinana Riram area maring organization Ramogi president K Prakash maring na phongdokhibada Myanmar da military junta lakhibadagi tholakliba irang na maram oiraga lanjenarakuna hawjik Tengnopa district leiriba Indo-Myanmar border pillar number 82 dagi 87 fawbagi marakta leiriba maringkhol singda changjafam lawduna leiri hawkiba matam kharadagi hawduna changjafam lawriba ilegi emergency asina maringkhunja sing asida onsinduna khana chainaba hawbagi thawdok khara thokpa leiri tha asigi taraka tarukki nungthil pung 3 rum taba matamda border pillar 82 da maring furup khaktada khunda by N Shatangkhol gi manakta changjafam lawduna leiriba michel singna water festival pangthokpada makhoi masel gi marakta khana chainabagi thawdok tholakpada manaknakpada leiba soltang maringkhol gi khunja singna khamba changlubada onsilaktuna phurakhibadagi aso apan kaya yauki haibasini miramdagi lanjinaraktuna changjafam lawriba makhoibo changjafam piriba miyoi singda onsenduna khut thaba ngamlakhiba asi terrorism gi machatni thogliba thawdok asi apikpa thawdok amani haina lawba yaroi matam chana chairak piduna yade haiba ama khangal hawdaba tarabadi yai hadina achaba crime sing chatharakpa yai Manipur da hawkiba kumjali sing aniga subna kunga humdoi May ahumdagi elege emergency kuki jo terrorist singna meitei miyam gi mathakta landa duda meitei miyam bo paktaknana miha chatharakibagi wathok leiriba ase logi wangbada Indo-Myanmar ngamkhai lansilakhiba singna chatharakibani makhoina landarakhiba si icham chamna chatharakhiba natte leiba asigi apumba saktam thugairaga makhoi khaktagi oiba leibak jarengam semnaba hotnarakhiba landani landa asigi matangda Union Home Minister na
Wathok asi meitei amasung kuki aniki marakta thokpa icham chamba wathok oina unaba honarakibagi pendaba lairibane. Landarakhiba mireibak macha lamhen tuhenba singna meitei singi yum laisangna singba paktaknana mei thaba amade mioi chani humpu hena sikhiba mioi kaya pharaga hatkibagi thodoktage mei hauduna chalakliba thodokpo kanglup anigi marakta thokpu irangni masigi woroisim puraknaba honare haina khongrai niktuna kumai yengduna leirakhiba sahi ani mapum phajirakadore wathoki woroisim puraknabani haiduna nakal animakna chathok chasin yadaba buffer zone semduna sapre administration lalong yatliba asigi maramde landarakhiba terroristsingi demand pinaba khwaidagi wangba lalong amani haina lawi India government na Manipur gi apumba saktam thugainaba hotnariba mirebak michasing yoktuna thambadagi makhoina miyam amade lengaki mathakta leirakhibane central government na wathoki waroisim puraknabani haiduna miyamgi lengak thugairaga PR thamlakhiba tha ani mapum phajilaklaba fawba waroisim purakpa ngamdana leiriba asigi cherakta illegal emergency na chatharakpa miyam mipun yawba thodoksin tholakliba asigi cherakta meitei singi Laifamlen kauburo amasung thangjingda chatuna lai khurumnaba hotnabadasu athingma piba amade meitei singi chalai tareki firalda usi thawoidaba utpada PR lengangna tumina lasimba tarabade wathoki woroisim puraknaba hotnabagi mahut hena chawbu wathok oiraktuna PR thambagi wahantok leiraktaba yai makha tarakpa pauda May 3 pangthokadaba lebaki aruba mifamda miyam hupna saruk yabiyu kokomi Miyamna kokomi gi damak lepiyu amisa thengnabadi aikhoigi thodang oijage khuraijam athauba lamdam asigi yelawmi singbu kanjanabagi chapchaba phirep ama lahownabagi damak lakliba May 3 pangthokadariba lebaki oiba aruba mifamda miyam humna saruk yabiyu haina Coordinating Committee on Manipur Integrity kokomi gi convener khuraijam athaubana miyamda paujal khrei Manipur gi yelawmi sing kanjanaba miyam punna warep lawminanaba pandamda Tha asigi taraga taretagi hauduna tha asigi kunthra fawba leikai amadi khulda miyamgi mifam pangthokpinaba kokomina lauthokibagi matung ina ngasisu tunga ba mafam kayada miyamgi oiba mifamsing kokomigi luchingba singna saruk yaduna pangthokhrei ngasi pangthokiba mifamsingda saruk yaraduna kokomigi convener khuraijam athaubana phongdokhibada lamdam asigi yelawmi sing kanjanaba punna warep ama Launabagi damak May 3 pangthokadariba mifam asida kari phirep lawba tangai fadake haiba asida miyamna ngasidagi hauduna wakhal khanba hawbiro oirakliba phibam asida aikhoina tumina leithokpa matam nate India government na yelawmi furup sing maru oina meitei furupta yenglakliba miyeng asida aikhoi kanja hongnaba warep lahawba haibase yamnamak tangai fadaba tanja adu lakle aikhoina hanage hana hamu leithoktuna leiba tarabade Mikap thorokpada Tripurada Bengali singna lengak sasan paiduna leiramba amadi Bengali singna official language oiduna mafam adugi yelawmi Tripura singna chingda manda seidangduna leiriba phibam asi Manipur gi tampak lam asidasu thokloi hainingai leite haiba wafam thamki mahakna makha taraduna Union Home Minister na sahi asigi March 9 dagi Manipur gi highway singda free movement yahalagani hana lauthoki Madugi matung ina March 9 da National Highway da miyam chatnaba thorang tawki adubu kangpokpida kuki singna thingduna nakal anigi marakta muknarakpada misimina thoki amade security personnel sing aso apanangki ngasi phawba makha tana National Highway singda free movement oiba ngamdana leire India government gi wafam gi mayokta kuki singa thabak tawraga India lengangna meitei ga kuki ga gi wari sananaba thorang tawre masimangna India lengangna makhoibo sagoli haibase Mayek sengna taklabani haiki makha tarakpa pauda Delhi da meitei nupi ama sire thabak suba yaobi ama su thauri yalaga siramle Delhi gi Saidai Colony Police Station konba Maharani Bag manakta leiba I Life Kolkarani haina thaba signboard amagi manakta meitei nupi ama singna ningai oiba maongda siduna taraga leiramba ngasi ayupung 7:22 rom tabada thengnarakhrei amaromda Imphal West District ki Lamsang Police na konba Kautrukta leiba Manipur Sport University sabagi thabak suba nupi amasu ngasi thari yalaga siduna leiramle makha tarakpa pauda miyamgi popular government ama semnaba BJP MLA singi marakta tongan2na lobby tawnare haukiba sahi 2,2 ge
May 3 haurakkiba karamba matamda loisingani haiba ngamdana leiringai talak asida amuk nangno kuki amasung nagagi marakta tatana muknaba thokliba irang kaya asibu laksinaba India lengangna prasida rule thamdana makhal makha kayagi thorom kaya paikhalingai serak asida Manipur da miyamna khanba popular government ama semnanaba center da akamba mawngda lobby tawnari haire